Kurumzari Manuhuna Yangbira Punumapahama Makta Kishore Chandrawang Kimchana Taram Okchari. Manuhuna a 360-degree analysis of news and eventa. When a Kadanamagi the Maktangasi Pukachari Hiramasi Bun and blockade have Manipur Yam Toina. Banga the blockade ka general strike na chimbasum bato basina kay mangzari no kay tongzari no masikada de horopono kari tawraga di thingba yage natragana kari alternate lege haibadu ngasi ngasimak ekoi JSC against the brutal killing of S Prashanta na kaukiba 48 hours ki ban garang nong yai de haukiba du hojik su chathari ado ngasi nong yai de JCLPS na Manipur pumbada public curfew 42 hours ki thamba sina Chaurak na koi paru numit humni gi matam mang kadori numit humni gi koi gi economic ta sok kadori masina ekoi hoi kauri ba bansi koi maram chai cha de na dragar masi tangai phade haibadu gi wafam de natabida akoi da mangze basna kai no han han yenga masi koi yari makai di ban nataba to alternative to ba yabra na dragar ban gi culture si kamana koi thingjin ba yabra gi haibi gi hiram da ni koi si khana na bagi koi rakto ji lengsin na lai sai gi right lengsin be ba senior advocate Manipur High Court oja khadim mani ni ja khadim ni taram okchari thank you ado ai extreme right lengsin be na Dr. Chinglin Meitei assistant professor Department of Economics Manipur University ja chinglin su taram Ado jab ai question si ahan bada ai tentak na koi ani mak tak guess ani ta hangje ki koi masi hana de leiram badi natte hari ba koi na su yengja bada ban hai je koi leiram bada te do kamai na Manipur de ban gi culture si la ki bano karom de gi wave ku mak ki bano kari da bugi masi gi mara je taraga lai ki bano seng na koi Malay pumada yeng matam da ban khwai de gi leiba lamdam si Manipur ni hai da haiman ba thol oi tran khali do oja mani de han hangje basi kala de la ki wave no kamai na route low ga for the last 15 years to mahip tare asi mamangda leiramaga chu chai manungda amukuma nirakumba leiramaga yam toisel leibse 2001 gi matungda ko gi June 18 gi ko gi without territorial limit ki question lak pase NSNIM ga government of India ga wari sanaba aduga masigi ngamkhai litana tawbo khotpa haiba adugi lakpa adugi matungdagi di ban amsung economy blockage se yaningba amsung yaningdaba maikai kayadagi aduga community singna ethnic ki wana ko ba khotpa pula punsalaga adudagi mapung aina aigoi gi da khara chomlapna lakpa se adudagi hore aduga yanan badi India gi wana di ban blockage si maroina ban si general strike se an bada ban ana harise masi leftist singna aduga maroina trade union suri bonomi bakamuna mahaki demand pangnana ba kol karkhana ge thabuk tori basing aduga mama tori basing maroina Bengal gumba aduga ate state sing suni adu khara lamyan bada haip taragadi aduga somna Kerala gumba south ta asina chingba asidagi ban aduga blockade asi moigi sinmi sing right ke damukta talami kara leraga amuk political gi oina sinari adu Bharat pumbi gi oina politically ban tawbo khotpasi rarest of the rare da tawi yam tangna adu Bharat pumbi gi oina trade union na pulap ko bisisu sahi manungda amuk ani rakumba natraga sahi ani gi manungum da tawi aduna adugum bahori ba mayam se ban nasina toimal lakpadagi aikoi Kerala High Court ta CPM Communist Party Marxist Kerala ki di lep sikhar kallidana makhoi gi members singna koi gi ban tawbigi mayokta tharakpa adu CPM su party respondent semaga moina ban tawbujani adaida madu tawrakpa du da Kerala High Court na ban tawbasi aina yade masi miyam gi mangnana ba masak ni nagarik adhikar mangi kholi haina haibadagi masi bansi aina yadabani general strike si aina yadabani haina lauthokhi bani okay adudagi adu khatang tang samninjage adudagi di Supreme Court ta ojiki hariba pelhogdaba kangbu petitioner se Bharat Kumar masi CPM gi oitai asina Supreme Court ta thar eraga hariba Kerala High Court na tarib se kakthat piu ban se koi gi right ni suri noli ba कर्मचारी सिंह सिटीजन की राइट अमनी अखोई पेंदा बु फोंदोक नंबगी लंबी अमनी हाइना चैलेंज तौरपनी अदा सुप्रीम कोर्ट ने नो अतोप मोंग अमदा तौ अदोगा बन तौ बाय बसे अखोई की सिटीजन अदर सिटीजन्स की राइट छोपनी ना मसे केरला हाई कोर्ट ना हाइरिप सि चुमी हाइदन एंडोर्स तौरगा बन तौ बाय बसे इलीगल नि इकोनॉमी बोर्ड से इलीगल नि हाइदन सुप्रीम कोर्ट ना लौथोखि बदगी भारत पुनमकी आइन ओइना होजिक सि चनरी ओके ओजा चिंगने दबे लागसे कि कोई यस होय माय ओजा वनि ने ताक परि मसे ट्रेड यूनियन गुम न वइ हो
ꯄꯗꯒꯤ ꯃꯁꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯌꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯔꯥ ꯇꯥꯈꯤꯕꯅꯤ ꯑꯣꯖꯥꯒꯤ ꯃꯣꯠꯇꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯁꯤꯅ ꯃꯥꯡꯖꯔꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯣꯖꯥ ꯑꯃꯇꯪ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯤꯌꯨ ꯃꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯇꯦꯁꯁꯦ ꯄ꯭ꯔꯣꯇꯦꯁꯁꯤ ꯃꯤꯌꯥꯝꯒꯤ ꯑꯩꯈꯣꯏ ꯄꯣꯄꯨꯂꯔ ꯗꯤꯁꯀꯟꯇꯦꯟꯠ ꯌꯥꯅꯤꯡꯕꯁꯤ ꯌꯥꯅꯤꯡꯗꯕꯁꯤ ꯑꯩꯈꯣꯏ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯗꯣꯛꯅꯅꯕꯒꯤ ꯈꯨꯠꯂꯥꯏ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯕꯟ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯁꯨ ꯑꯃꯅꯦꯕ ꯍꯣꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯂꯩꯕ ꯆꯠꯄ ꯂꯩꯕꯥꯛꯁꯤꯡꯗꯗꯤ ꯃꯁꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠ ꯑꯃꯅꯦꯅ ꯂꯧꯕꯁꯨ ꯌꯥꯏꯕ ꯌꯦꯁ ꯑꯩꯈꯣꯏꯒꯤ ꯂꯤꯒꯦꯜ ꯑꯣꯏꯕ ꯑꯃꯁꯨꯡ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯇꯥꯡꯗꯨꯗꯤ ꯖꯨꯗꯤꯁꯔꯤꯁꯤꯡꯅ ꯂꯦꯞꯆꯔꯁꯅꯣꯕ ꯑꯗꯨꯒ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯏꯟꯗꯤꯌꯥꯗꯁꯨ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤ ꯀꯣꯂꯣꯅꯤꯌꯦꯜꯒꯤ ꯃꯨꯚꯃꯦꯟꯠ ꯃꯁꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯅ ꯍꯥꯔꯇꯜ ꯇꯧꯔꯤꯗꯣ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯕꯟ ꯃꯈꯜ ꯑꯃꯅꯦꯕ ꯕ꯭ꯂꯣꯀꯦꯠ ꯃꯈꯜ ꯑꯃꯅꯦꯕ ꯕꯟ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯗꯤ ꯌꯥꯝ ꯀꯟꯈ꯭ꯔꯖꯥꯠꯅꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤ ꯀꯣꯂꯣꯅꯤꯌꯦꯜꯒꯤ ꯃꯁꯤꯒꯤ ꯃꯨꯚꯃꯦꯟꯠꯁꯤꯗꯤ ꯃꯁꯤ ꯃꯁ꯭ꯋꯥꯏꯗꯒꯤꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯛ ꯁꯟꯅ ꯆꯠꯊꯔꯛꯈꯤꯔꯤꯁꯤꯗꯤ ꯑꯗꯨꯒ ꯃꯗꯨꯗ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯥꯟꯗꯝꯗꯤ ꯈꯔ ꯈꯦꯠꯅꯕ ꯌꯥꯏ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟꯁꯤꯡꯅ ꯂꯥꯛꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤꯀꯣ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯃꯥꯒꯤ ꯗꯤꯃꯥꯟ ꯌꯥꯎꯋꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯐ꯭रीडम ꯃꯨꯚꯃꯦꯟꯠꯇ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕꯗꯗꯤ ꯕꯟ ꯑꯃꯁꯨꯡ ꯍꯔꯇꯜꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯆꯠꯊꯈꯤꯕ ꯐꯤꯆꯔ ꯑꯃꯒꯨꯝꯕꯅꯦ ꯑꯗꯨꯃ ꯂꯩꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯊꯝꯖꯅꯤꯡꯉꯤꯅ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯗꯥꯏꯁꯟ ꯄꯤꯕ ꯍꯥꯏꯁꯦ ꯗꯥꯏꯁꯟ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯠꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯍꯥꯏꯁꯤ ꯁꯤꯒꯤ ꯔꯥꯏꯠꯁꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯁꯨ ꯄꯤꯌꯦꯕ ꯑꯩ ꯗꯥꯏꯁꯟ ꯐꯣꯡꯗꯣꯛꯄ ꯑꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯐꯣꯡꯗꯣꯛꯀꯗꯒꯦ ꯑꯗꯨ ꯃꯗꯨꯅ ꯑꯥꯏꯟ ꯀꯥꯏꯕ ꯑꯣꯏꯔꯒꯗꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯆꯩꯔꯥꯛꯇꯣ ꯑꯗꯨꯝ ꯄꯤꯖꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯍꯛ ꯑꯃ ꯑꯣꯏꯅ ꯁꯦ ꯔꯥꯏꯠ ꯑꯃ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯜꯂꯤ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯃꯥꯅ ꯇꯧꯖꯕꯗꯨꯗꯤ ꯃꯥꯒꯤ ꯔꯥꯏꯠ ꯑꯃꯅꯦꯕ ꯃꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯗ ꯌꯥꯎꯖꯕ ꯂꯨꯞꯇꯨꯗ ꯌꯥꯎꯖꯕ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯒꯤ ꯃꯥꯒꯤ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯗ ꯌꯥꯎꯖꯕ ꯃꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯨ ꯁꯤꯖꯤꯟꯅꯖꯕꯅꯦꯕ ꯑꯗꯨꯗ ꯃꯥꯅ ꯑꯥꯏꯟ ꯊꯨꯒꯥꯏꯔꯛꯑꯒꯗꯤ ꯑꯥꯏꯟꯒꯤ ꯃꯔꯛꯇ ꯆꯠꯊꯔꯛꯑꯒꯗꯤ ꯑꯗꯨꯋꯥꯏꯗꯨꯗ ꯑꯥꯏꯟꯅ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯑꯗꯨꯗꯤ ꯖꯨꯗꯤꯁꯔꯤꯁꯤꯗ ꯂꯦꯞꯆꯔꯁꯅꯣꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯍꯧꯖꯤꯛꯀꯤ ꯇꯥꯝꯅꯤꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯀꯟꯁꯤꯜꯂꯛꯄ ꯁꯤ ꯍꯣꯏ ꯈꯔ ꯆꯍꯤ ꯈꯔꯁꯤꯗꯗꯤ ꯀꯟꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯕ꯭ꯂꯣꯀꯦꯠꯁꯦ ꯕꯟ ꯅꯠꯇꯕ ꯕ꯭ꯂꯣꯀꯦꯠꯁꯤ ꯁꯥꯡꯅ ꯁꯥꯡꯅ ꯇꯧꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯗꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯔꯣꯗ ꯕ꯭ꯂꯣꯀꯦꯠ ꯆꯤꯡꯗ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯁꯤꯗꯤ ꯃꯁꯤꯡ ꯈꯪꯗꯅ ꯇꯧꯈ꯭ꯔꯦ ꯑꯗ ꯈꯨꯠ ꯊꯦꯛꯇꯅ ꯄꯥꯕ ꯉꯝꯕꯒꯤ ꯆꯥꯡꯒꯤ ꯋꯥꯡꯃꯗꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯕꯣꯕꯤꯃꯛꯅ ꯑꯩꯈꯣꯏ 2010ꯗ ꯃꯗꯨꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯩꯈꯣꯏ ꯐ꯭ꯂꯣꯔꯗ ꯄꯤꯈꯤꯕ ꯃꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ 1995ꯗꯒꯤꯅ 2010 ꯐꯥꯎꯒꯤ ꯃꯔꯛꯀꯤ ꯃꯇꯝꯁꯦ ꯍꯥꯏꯗꯤ ꯆꯍꯤ 35 ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯕꯟ ꯃꯁꯤꯡꯁꯤ ꯀꯌꯥꯝ ꯊꯣꯛꯈꯤꯒꯦꯕꯨ 419 ꯁꯤꯒꯤ ꯆꯥꯡꯗ ꯊꯣꯛꯈꯤꯕ ꯕꯟ ꯑꯃꯁꯨꯡ ꯕ꯭ꯂꯣꯀꯦꯠꯅꯤꯀꯣ 419 ꯍꯥꯏꯔꯤꯕ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗꯩꯗ ꯑꯗ ꯁꯔꯀꯥꯔꯒꯤ ꯃꯣꯏꯒꯤ ꯏꯁꯇꯤꯃꯦꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯅ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏ ꯐ꯭ꯂꯣꯔꯗ ꯃꯁꯤꯗ ꯃꯥꯡꯉꯤꯁꯤ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏ ꯂꯨꯄꯥ ꯀꯔꯣꯔ 2,919 ꯃꯥꯡꯉꯝꯒꯅꯤꯅ ꯄꯥꯏꯌꯦꯕ ꯑꯗꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯁꯦ ꯑꯩꯈꯣꯏ ꯖꯔꯅꯦꯜꯁꯤꯡꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯃꯇꯝꯗꯁꯨ ꯃꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯁ꯭ꯇꯗꯤ ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯁ꯭ꯇꯗꯤꯁꯤ ꯆꯍꯤ ꯈꯔꯒꯤꯅꯤ ꯆꯍꯤ 3 ꯁ꯭ꯇꯗꯤ ꯑꯃ ꯇꯧꯋꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯏꯟꯄꯨꯠ ꯄꯤꯕ ꯌꯥꯎꯈꯤ ꯃꯗꯨꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ 2004-5 ꯑꯗꯨ 2005-6 ꯑꯗꯨꯒ 6-7 ꯁꯤꯒꯤ ꯆꯍꯤ 3ꯁꯤ ꯃꯁꯤ ꯇꯧꯕ ꯃꯇꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕꯟ ꯑꯃꯁꯨꯡ ꯕ꯭ꯂꯣꯀꯦꯠꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯗ ꯃꯥꯡꯉꯝꯕ ꯆꯥꯎꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯦꯚꯔꯦꯖꯁꯦ ꯃꯁꯤ ꯁꯦ ꯀꯔꯣꯔ 294 ꯍꯧꯔꯛꯄꯗꯨꯅ ꯁꯦ 589 510 ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯇꯅ ꯉꯁꯤꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯡꯁꯤꯗ ꯄꯥꯔꯒꯗꯤ ꯉꯁꯤꯃꯛꯀꯤ 2016-17ꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯔꯛꯀꯤ ꯍꯦꯟꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯂꯦꯁꯟꯒꯤ ꯔꯦꯠꯁꯤ ꯌꯥꯝꯅ ꯆꯝꯕꯗ ꯅꯣꯃꯤꯅꯦꯜ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯔꯦꯠꯁꯤꯗ ꯄꯥꯕꯗ ꯑꯦꯚꯔꯦꯖꯇ ꯄꯥꯕꯗ ꯁꯦ 7-8% ꯄꯥꯔꯣ ꯑꯗꯨꯗꯤ ꯌꯥꯝ ꯍꯦꯟꯗꯣꯏꯅꯤꯀꯣ ꯃꯅꯤꯄꯨꯔꯒꯤꯗꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯏꯟꯐ꯭ꯂꯦꯁꯟ ꯔꯦꯠꯁꯤꯒ ꯃꯅꯤꯄꯨꯔꯒꯗꯤ ꯑꯃꯨꯛ ꯈꯦꯠꯅꯗꯣꯏꯅꯦꯕ ꯃꯅꯤꯄꯨꯔꯗꯤ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏ ꯗꯕꯜ ꯇꯥꯏꯝꯁ ꯇ꯭ꯔꯤꯄꯜ ꯇꯥꯏꯝꯁ ꯍꯦꯟꯕ ꯌꯥꯎꯔꯤꯅꯤ ꯗꯕꯜ ꯗꯤꯖꯤꯠꯀꯨꯝꯕꯁꯨ ꯀꯔꯤ ꯃꯇꯝ ꯂꯩꯔꯤꯅꯤ ꯑꯗꯨꯏ ꯃꯅꯨꯡꯗ ꯐꯨꯗ ꯏꯟꯐ꯭ꯂꯦꯁꯟꯗꯤ ꯑꯃꯨꯛꯀꯁꯨ ꯋꯥꯡꯉꯤꯅꯤ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯅ if we take into account these things ꯍꯥꯏꯗꯤ inflation if the inflation is taken into account in the picture ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯆꯥꯎꯔꯥꯛꯅ ꯃꯥꯡꯒꯗꯧꯁꯤ ꯃꯄꯨꯡ ꯐꯥꯕ ꯕꯟ ꯑꯃꯁꯨꯡ ꯕ꯭ꯂꯣꯀꯦꯠ ꯑꯃꯅ ꯃꯥꯡꯒꯗꯧꯁꯤ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯌꯟ 100 ꯍꯥꯏꯗꯤ ꯀꯔꯣꯔ 10 ꯆꯥꯡꯁꯤ ꯃꯥꯡꯅꯦꯕ ꯅꯣꯡꯃꯗ ꯍꯥꯏꯗꯤ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯃꯄꯨꯡ ꯐꯥꯕ ꯑꯃꯗ ꯑꯗꯨꯅ ꯃꯁꯤ ꯁꯦꯟ ꯊꯨꯝꯒꯤ ꯑꯣꯏꯅ ꯑꯗꯨꯅꯤꯀꯣ
ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯤꯡꯒꯤ ꯂꯟ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯁꯤꯅ ꯚꯥꯏꯂꯦꯟ ꯇꯔꯟ ꯑꯣꯏꯔꯛꯑꯒꯗꯤ ꯍꯥꯏꯗꯤ ꯍꯤꯡꯁꯥ ꯌꯥꯎꯔꯛꯑꯒꯗꯤ ꯃꯗꯨꯅ ꯃꯥꯡꯕꯗꯨ ꯌꯥꯎꯗ꯭ꯔꯤꯕꯅꯤ ꯁꯤꯗꯩꯗ ꯁꯤꯗꯤ ꯆꯥꯎꯔꯥꯛꯄꯅ ꯄꯥꯔꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯟ ꯑꯃꯁꯨꯡ ꯕ꯭ꯂꯣꯀꯦꯠ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯍꯟꯕ ꯌꯥꯕꯁꯤ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤꯗ ꯅꯠꯇꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯕ ꯌꯥꯔꯤꯁꯦ ꯃꯥꯒꯤ ꯍ꯭ꯌꯨꯃꯦꯟ ꯀꯣꯁ ꯑꯗꯨꯒ ꯗꯤꯕꯂꯞꯃꯦꯟ ꯀꯣꯁ ꯃꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯇꯨꯡꯗꯁꯨ ꯃꯥꯡꯖꯕ ꯌꯥꯕ ꯍꯥꯏꯗꯤ ꯃꯥꯡꯒꯗꯕ ꯍꯥꯏꯗꯤ ꯂꯣꯡ ꯇꯥꯔꯝ ꯑꯩꯈꯣꯏꯒꯤ ꯗꯤꯕꯂꯞꯃꯦꯟ ꯀꯣꯁ ꯍ꯭ꯌꯨꯃꯦꯟ ꯀꯣꯁ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯁꯤꯗꯩꯗ ꯑꯗꯨ ꯃꯗꯨꯅ ꯁꯣꯁꯥꯏꯇꯤꯗ ꯄꯤꯕ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯆꯩꯊꯦꯡ ꯍꯥꯏꯇꯥꯔꯦ ꯃꯗꯨꯁꯨ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯄꯤꯕ ꯑꯗꯨꯒ ꯇꯨꯡ ꯀꯣꯏꯅ ꯄꯤꯒꯗꯕ ꯆꯩꯊꯦꯡ ꯃꯌꯥꯝꯁꯨ ꯂꯩꯇꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯕꯟ ꯑꯃꯁꯨꯡ ꯕ꯭ꯂꯣꯀꯦꯠ ꯍꯥꯏꯕꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅꯁꯨ ꯄꯥꯝꯗꯕ ꯁꯔꯀꯥꯔꯅꯁꯨ ꯄꯥꯝꯗꯕ ꯃꯌꯥꯝꯅꯁꯨ ꯄꯥꯝꯗꯕ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯨ ꯃꯁꯤ ꯄꯥꯝꯗꯅ ꯁꯤꯒꯤ ꯄꯣꯠ ꯑꯃ ꯂꯩꯈꯠꯂꯛꯇꯅ ꯃꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯨꯇꯤꯟ ꯐꯤꯆꯔ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯑꯣꯏꯈꯠꯂꯛꯏꯁꯦ ꯃꯗꯥꯏꯗꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯗꯣ ꯑꯗꯨꯋꯥꯏꯗꯨꯗ ꯑꯩꯈꯣꯏ ꯊꯤꯃꯤꯟꯅꯕ ꯌꯥꯏ ꯃꯥꯅꯦ ꯑꯗꯨꯅꯅꯦ ꯌꯦꯁ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯆꯥꯎꯔꯥꯛꯅ ꯄꯤꯔꯤꯕ ꯑꯦꯁꯇꯤꯃꯦꯠꯁꯤ ꯅꯣꯡꯃꯗ ꯀ꯭ꯔꯣꯔ 100 ꯇꯔꯥ ꯀ꯭ꯔꯣꯔ 10 ꯃꯄꯨꯡ ꯐꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯅ ꯕꯟ ꯅꯠꯇ꯭ꯔꯒ ꯕ꯭ꯂꯣꯀꯦꯠ ꯅꯠꯇ꯭ꯔꯒ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯅ ꯃꯥꯡꯍꯜꯂꯤꯁꯤ ꯑꯗꯨꯒꯤ ꯆꯥꯡꯗꯣ ꯃꯥꯡꯍꯜꯂꯤ ꯍꯥꯏꯕꯅꯤ ꯑꯗ ꯍꯣꯏ ꯃꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠ ꯑꯃꯕꯨꯅꯦꯗꯤ ꯍꯥꯏꯔꯒꯁꯨ ꯑꯣꯖꯥ ꯃꯅꯤꯗ ꯑꯩꯈꯣꯏ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯌꯦꯁ ꯑꯗꯨ ꯑꯣꯏꯖꯔꯒꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯍꯥꯏꯔꯤꯕ ꯔꯥꯏꯠꯁꯤ ꯑꯃꯔꯣꯝꯗ ꯃꯁꯤ ꯑꯕ꯭ꯌꯨꯁ ꯇꯧꯔꯕ꯭ꯔꯥ ꯑꯗꯣꯝꯗꯒꯤꯔ ꯑꯩꯈꯣꯏꯅ ꯕꯟꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯔꯥꯏꯠꯅꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯗꯥꯕꯤ ꯑꯃ ꯇꯥꯟꯕꯗ ꯃꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯖꯔꯒꯁꯨ ꯃꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯃꯗꯨꯒꯤ ꯄꯟꯈꯩꯗꯨ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕ꯭ꯔꯥ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯔꯥꯏꯠꯁꯤ ꯈꯣꯡꯒꯥꯎꯅꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯦꯜꯂꯛꯏꯕ ꯑꯣꯏꯕ꯭ꯔꯥ ꯀꯗꯥꯏꯗꯅꯣ ꯂꯥꯜꯂꯛꯏꯁꯤꯅ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯔꯥꯏꯠ ꯑꯣꯏꯖꯔꯒꯁꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯍꯣꯏ ꯃꯗꯣ ꯌꯥꯝ ꯆꯨꯝꯕ ꯌꯥꯝꯅ ꯐꯖꯕ ꯕꯤꯛ ꯀ꯭ꯋꯦꯁꯟ ꯍꯥꯏꯇꯥꯔꯦ ꯕꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯁꯤ ꯕꯟꯁꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯁꯤꯖꯤꯟꯅꯕꯁꯤ ꯈꯔ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯦ ꯃꯤꯁꯌꯨꯁ ꯇꯧꯔꯦꯕ ꯑꯦꯕ꯭ꯌꯨꯁ ꯇꯧꯔꯦꯕ ꯕꯟꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯨ ꯑꯩꯈꯣꯏꯒꯤꯗ ꯕꯟꯁꯤ ꯊꯤꯡꯒꯗꯧꯔꯤꯕꯁꯤ ꯍꯧꯖꯤꯛ ꯕꯟꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗ ꯕꯟ ꯍꯦꯖ ꯕꯤꯀꯝ ꯑꯦꯟ ꯏꯜꯂꯤꯒꯦꯜ ꯕꯟꯁꯤ ꯕꯟ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯁꯤ ꯀꯩꯅꯣ ꯑꯣꯏꯔꯦ ꯏꯜꯂꯤꯒꯦꯜ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯏꯜꯂꯤꯒꯦꯜ ꯑꯣꯏꯕ ꯄꯣꯠ ꯑꯁꯦ ꯑꯥꯏꯟ ꯀꯥꯏꯕ ꯊꯕꯛ ꯇꯧꯕꯁꯤ ꯀꯅꯥꯅ ꯉꯥꯛ ꯁꯦꯟꯒꯅꯤ ꯂꯅꯥꯏ ꯃꯤꯅ ꯉꯥꯛ ꯁꯦꯜꯂꯣꯏꯗꯅꯀꯣ ꯒꯃꯦꯟꯅ ꯇꯧꯒꯗꯕꯅꯤ ꯊ꯭ꯔꯨ ꯏꯠꯁ ꯁ꯭ꯇꯦꯠ ꯗꯤꯐꯦꯟꯁ ꯃꯦꯀꯥꯅꯤꯖꯝ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯐꯣꯔꯁ ꯑꯗꯨꯒ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯃꯥꯅ ꯁꯤꯖꯤꯟꯅꯔꯦꯔꯒ ꯑꯗꯨꯅꯆꯤꯡꯕ ꯇꯧꯒꯗꯕ ꯄꯣꯠ ꯑꯁꯤꯅ ꯇꯧꯗꯕ ꯑꯗꯒꯤ ꯃꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯕꯟꯁꯤ ꯑꯗꯨꯝ ꯇꯣꯛꯆꯈꯤꯅꯤꯅ ꯍꯥꯏꯕꯔꯥ ꯅꯠꯇ꯭ꯔꯒ ꯆꯨꯝꯅ ꯇꯣꯛꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯒ꯭ꯔꯥꯎꯟ ꯑꯃꯅ ꯕꯟ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤꯝ ꯇꯧꯗꯕꯗꯒꯤꯗꯤ ꯑꯣꯏꯔꯝꯃꯣꯏ ꯄꯦꯟꯗꯕ ꯑꯃ ꯂꯩꯔꯝꯃꯅꯤ ꯑꯁꯤ ꯄꯤꯗꯦ ꯇꯣꯂꯣꯞ ꯄꯤꯗꯦ ꯑꯗꯨ ꯇꯧꯗꯦ ꯁꯤꯅ ꯃꯤ ꯀꯥꯡꯂꯨꯞ ꯈꯔꯒꯤ ꯑꯗꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯔꯒꯁꯨ ꯁꯦꯜ ꯄꯤꯒꯦ ꯍꯌꯦꯡꯒ ꯍꯪꯆꯤꯠꯒ ꯇꯧꯗꯣꯔꯤꯀꯣ ꯁꯤꯁꯤꯗ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯤ ꯀꯔꯤꯅꯣ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯁꯤ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟꯅ ꯇꯛꯁꯤꯟꯕꯤꯗꯦ ꯍꯥꯏꯕꯅꯦꯕ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯕꯨꯗꯤ ꯑꯇꯣꯞꯄ ꯃꯑꯣꯡ ꯑꯃꯗ ꯕꯟ ꯇꯧꯕ ꯃꯇꯝꯗ ꯇꯛꯁꯤꯜꯂꯨꯕꯅ ꯆꯨꯝꯗ꯭ꯔꯥ ꯍꯥꯏꯌꯦ ꯇꯛꯁꯤꯟꯗꯕꯗꯨꯒꯤ ꯅꯦꯝꯅꯤ ꯑꯩꯈꯣꯏꯅ ꯇꯥꯕꯗꯗꯤ ꯑꯗꯨꯅ ꯇꯛꯁꯤꯜꯂꯨꯗꯕ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯉꯝꯕ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯁꯦꯝꯕ ꯂꯦꯟ ꯔꯦꯚꯤꯅ꯭ꯌꯨ ꯀꯃꯤꯁꯟ ꯁꯦꯝꯕ ꯑꯗꯨ ꯑꯗꯥ ꯑꯗꯒꯤ ꯐꯣꯔꯦꯟꯅꯔ 1980ꯗ ꯌꯥꯅꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯉꯥꯛ ꯁꯦꯟꯒꯅꯤꯅ ꯁꯔꯀꯥꯔꯃꯛꯅ ꯀꯃꯤꯠꯃꯦꯟ ꯄꯤꯊꯣꯛꯈ꯭ꯔꯕ ꯑꯗꯨꯁꯤꯡꯗꯨꯗꯤ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯁꯦꯝꯕ ꯍꯥꯏꯁꯤ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯀꯦꯕꯤꯅꯦꯠꯇ ꯂꯩꯗꯅ CMꯗ ꯂꯩꯗꯅ ꯑꯗꯒꯤ ꯂꯦꯟ ꯔꯦꯚꯤꯅ꯭ꯌꯨ ꯁꯦꯝꯕ ꯍꯥꯏꯁꯤ ꯔꯦꯚꯤꯅ꯭ꯌꯨ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯂꯩꯗꯅ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟꯠꯇ ꯂꯩ ꯍꯥꯏꯔꯤꯕ ꯑꯗꯨꯅꯆꯤꯡꯕꯁꯤ ꯇꯧꯔꯛꯇꯕ ꯑꯗꯨꯅ ꯇꯧꯐꯝ ꯊꯣꯛꯄꯁꯨ ꯇꯧꯔꯛꯇꯕꯁꯦ ꯔꯨꯇꯤꯟ ꯒꯕꯔꯅꯦꯟꯁ ꯑꯁꯦ ꯃꯁꯤ ꯐꯥꯎꯕꯗ ꯐꯦꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤꯗ ꯒꯃꯦꯟꯠꯇꯤ ꯂꯩꯕ ꯑꯗꯣ ꯁꯥꯁꯣꯟ ꯄꯥꯏꯕ ꯍꯥꯏꯕꯁꯤꯃꯗꯤ ꯂꯩꯕ ꯁꯥꯁꯣꯟ ꯂꯩꯇꯕ ꯒꯕꯔꯅꯦꯟꯁ ꯂꯩꯇꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯇꯕꯁꯦ ꯃꯁꯤ ꯊꯣꯛꯄꯅꯦꯕ ꯑꯗꯨ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯁꯤ ꯇꯥꯒꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯛꯈꯥꯏ ꯊꯤꯡꯒꯥꯏꯕ ꯃꯤ ꯁꯤꯔꯀꯥꯟꯗ ILPꯒꯤꯁꯤꯃꯛ ꯔꯣꯕꯤꯟ ꯍꯨꯗ ꯀꯧꯕ ꯑꯉꯥꯡ ꯑꯃ ꯁꯤꯔꯝꯗ꯭ꯔꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯗꯧ ꯃꯥꯟꯗे ꯑꯗꯨꯝ ꯏꯟꯅꯕꯒ ꯈꯣꯠꯅꯕꯒ ꯇꯧꯔꯅ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯃꯁꯤ ꯃꯅꯥ ꯍꯦꯛ ꯌꯥꯎꯗ꯭ꯔꯤꯃꯈꯩ ꯃꯩ ꯊꯥꯕ ꯈꯣꯠꯇꯕ EPG ꯊꯥꯔꯦ ꯑꯗꯨꯗꯩ ꯍꯦꯟꯗꯣꯛꯇꯅ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯉꯁꯥꯏꯒꯤ ꯆꯤꯡꯂꯦꯟꯅ ꯍꯥꯏꯔꯤꯕ ꯃꯥꯡꯉꯤꯕ ꯀꯔꯣꯔ 10 ꯍꯥꯏꯕꯗꯨꯗ ꯆꯨꯝꯅꯒꯤꯗ ꯃꯥꯡꯕ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯗ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯁꯔꯀꯥꯔꯒꯤ ꯄ꯭ꯔꯣꯄꯔꯇꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯁꯤ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯑꯆꯧꯕ ꯑꯣꯐꯤꯁ ꯑꯃ ꯃꯩ ꯊꯥꯔꯣꯅꯦ ꯕꯟꯗ ꯀꯥꯔꯝꯃꯦ ꯍꯥꯏꯗꯅ ꯑꯗꯨ ꯀꯌꯥꯝ ꯃꯥꯡꯈ꯭ꯔꯦ ꯑꯗꯨ ꯉꯁꯥꯏ ꯀꯔꯣꯔ 10 ꯑꯗꯨ ꯀꯠꯆꯥ ꯑꯗꯨꯗ ꯌꯥꯝ ꯍꯦꯟꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯔꯝꯗꯤ ꯕꯟ ꯇꯧꯔꯕꯗꯤ ꯍꯧꯖꯤꯛꯇꯤ ꯍꯤꯡꯁꯥ ꯌꯥꯎꯕꯤ ꯑꯣꯏꯅ ꯇꯧꯔꯦꯕ ꯑꯩꯈꯣꯏꯅ ꯐꯅ ꯌꯥꯎꯒꯅꯣ ꯍꯥꯏꯗꯅ as a responsible citizen amani adana appeal tawrusu yaroeba mafam amada hekta tawramgani aba maramdi
ban si da seng na har kan da yungauba angang drug chaba singi sanapam chu oina taw ya ba aduna aina lakni ba poina ban ase masi misuse tawre chumna leipa ki oiba territorial integrity ki matang da LP ki matang da apasipa ki matang da ko hek leiba civil society ching tampuna mana pamba political party puna mana pamba mera paibi puna mana pamba da amuk tawba nirak tawbu du okay adu natabada laikai gi chawba tomba ma mafum khangdana sirame adu gi dam to hol manipur ban adu degi sida kanoma torame nupi machama nate tawrami budu chumme habida nate ko nupi machama mathakta crime ma tawbirame adu jo hol manipur ban adegi matam kaktaba ban haibum su yawri me chawingaraba adu mase sechenglan haibu sumaine abuse di yam tawre tawri base governance leitabagdagi ni governance leibatardi mase kalmaine thingada ge haibu next time ta adune koi laksening is yes manipur da ban se yam toire aduga koi na su huji nei najari ba koi ban se hoi democratic right pudi oijaraga su koi manipur da di ka hena madu sina man madana koi gi right se mase amorom do oina na thairaga chatkibagi mami se yam chawna tare maduna hoi kaigumba achumba kaigumba tan bada madu tawbuni haibu bodi phai aduna tabida kaigumba ki hek tapsulapasina koi chaitheng se aduki mati phange habni mangzai se kana sunte ekhoi su ne aduna masai da koi na hoi break tang soi lawjege break ke matung da koi khana do ri si kai dawraga di koi ban sina taba do alternative puthorpa yabage aduga haribo alternative si masi pina bahot na bada sason pari governments ki kam yam chawa role leibage have si break ke matung da khana jage keep watching manu khutna Delta Tutorials for CBSE. Admissions open. Class 9, 10 and 12 Science from April 4. Class 12 Arts from May 4. Class 11 Science from June 6. Vacation course for Navodayas and others from May 4. Class timing 5:30 to 9:30 a.m. and 4:30 to 7:30 p.m. For details, please visit Delta Tutorials between 6 a.m. to 7 p.m. Manipurgi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchanggi ahenba fat pamdaba body gi hair lauthokpa yai ahanba lakpiba 100 customer da skin test amadi doctor consultation lemna hingjagan ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal. break ki matungda manu humna yengbiri punum amuka na taram okchari manu ansigi manu hunna gi thorom da koina khana jarami si manipur da koi gi ban amadi blockade si yam toiba sina ekoi da mangjari ba tongjari ba sina karino haibudi matang dani aduga kaiguma iho ma lakuma matamda karigwa demand ma lakuma matamda ban sina ta ba top alternative leibra miyamna kaidoba yage aduga loina koi gi sarkar gi maike disu masigu masi tobino di haiba khatana tana khutsu yauna kai toba yage haibuduni koina khana jadori se ji break matung sida jam koi chingna de lakse masi first of all I government gi di tamna thamjaraga praja singi maike digi haitai yari makai di masigu masi hoi hek tobaga ban hek hawbudi natte अखोगी याम चंबा कोई बन नदी है हौदबिदा तो पने हौगले दुबु यारक्त्र कादा दने कोई न बन से तबखले इसे मरोम दायरगदी अदु मकपु करी ऑप्शन लेगे हाबिस जाजिने दे कोई हंगजिनिंग से प्रजा मो ओइना कोई मिया मो ओइना फन डिमांड लेसु यारि मकै बन से तौदना अतोप करी ऑप्शन करी ऑल्टरनेटिव थिबे याबगे जन मसिगी तोंगान बा फॉर्मूला गुम लेबे नते दा सिदि मियाम gi ho hai सिदि को तबुदा बकोगी बन गुम स्ट्राइक गुम सुंबगी कोगी मियाम पुनमक्ता कोगी इम्पैक्ट पीबा पोटसिदी मसिदी फाइनल कोगी रिजोर्ट लास्ट रिजोर्ट ओइना लखना बने अदा कोगी फाइनल जिना हौरमनिना द सेमी फाइनल गुम क्वार्टर फाइनल गुम दुदी सानेनिया लेसलथ्रे हाइदि मथंग मथंग लागा स्टेप 9 लागा तबुदु ओइद्रे अदा मसिगी अखोगी कोगी करी हाइनी से चोंगपसे मखादगी मरक याउदना खमचोंग चोंगा कोगी मखोक्तगी हौबसे सिंगबन लाइसे मसिदैदा अखोगी होय प्रजागी मार्केट करी तौबा यागे हाइसे प्रजा सिंचु लेरिबे एनवायरनमेंट तुन सेमिने मोय वाखल्स होंगैबे एनवायरनमेंट जिन सेमिने अन मणिपुर से दा अखोगी मयाम से हम तोइना हाइनरिबा
कोई ड्राकोनियन लॉज मैम लेरे खोलदी मनुंग आर्म फोर्सेस स्पेशल पावर एक्ट जो अमनि कान कोई हाइरिस मसी कुटांग से लोकल लेबा कोई काउंटर इंसर्जेंसी की मागी दुगुंबा कोई मेजर्स मैम लोकल पसे लिसांग सिना मसी की मनुंग से दा कोई करिगुंबा मी खुदिमक से सिंगनिया बा पोर्ट अमदा सुम लाखिबा लिसांग सिना अदुना मदुगी इम्पैक्ट नो कइदोरे हाय मतम दा करिगुंबा मखली प्रोटेस्ट म तोरसु से सन नादो इंडिया दसु तोरइदना को यानिंगदबा मोन अमो फोंदोगदी मसी एंटी इंडियानी का हाइना लोबगी मोन अम लाइजे सुमाइना मदाइदुदा अकोगी से दाइसन भ्यू गसे पिरुरगदी मसी अकोगी लालोबगा समनरमनी नत्रगना सिगी जिकी लैरिबा इरांग सिगा अदु मतेंग पांगबनी का हाइबा सुमाइना सार तो याबा मयामा लैगिबा मदु सिनरकांदा अकोगी हाइरिबा अकोगी एक नु मयाम सिगी खुतांग सिदैदा मसी मनुंग सिदैदा तौनिंग तौनिंग तौखिबगी अदुगी पोर म चथाखरे याम सांगना चथाखरे अदुना कइदोरे मियामना अकोगी मागी से राइट अमा मधुगी मधु एसर्ट तौननबा सरकार की मरदी डिमांड जे सरकार तौबनिना अथॉरिटी दे तौबने मधु एसर्ट तौननबा की स्पेस ले सलक्तब अदुना कई मो धरना मचा फमगसु ताना ताना तियार ग्यास कप्सन बगुंबा अदिग मधु इंग चिंगना कोई पीसफुल ओइबा मखल की डेमोन्स्ट्रेशन अदु पीसफुल ओइबा मखल की प्रोटेस्ट तौबसे मसी अयाब जे लिसांग सिन पिरक्तरे अदुना कोई हौखिबा मांगी सही मयाम से कोई उरमोएबा से पब्लिक रैली पब्लिक डेमोन्स्ट्रेशन ये कोई धर्म की कर्म की ओइबा अदगी कोई अदुमदे कोई याम उरे रैली चटपा खोपा निंगतमना दुदी पिथोएबा अदुगा प्रोटेस्ट की सुम मखल की पब्लिक की प्रोटेस्ट तोरपसिंगसे मैते कोइना स्ट्रीट तो उरक्त्रिस याम सांगना उरक्त्रे अदुना मियाम से मसिकी सर्कमस्टेंस न पीबा हाटारे मोज विक्टिम्स ऑफ द सर्कमस्टेंस ने अदुना मद बन हाइबसिदी कोगी होय कनाम खरदी मसि कोंसलमगा दुम तुमि लेथोसु याय हाइदी अदु अखोगी मीडिया दा कइदा खर थादो खरगा मतम दा कोइना हाइजे सही त्रांग हमकी ममांगदा मतम से हम तौदना अखोइसु अखोगी मतम दुदा अखोई ऑर्गनाइजेशन अमदा इसु अखोगी पोजीशन अमदा लेइदना हाइदी बसिदी लुपा कुन अदुम मतम दुदा लुपा कुन बन मदुम कोबे याय लुपा कुन की जेरोक्स तोरगा अखोगी मीडिया सिंगी लोय थोकरा बन कोरा फम लेसु असे बन मखल मखल ने अदुन मसी सरकार की मनाकुंग यौनन बहोनबदा सिनरिबा उपाय मयाम मयामदि ले हाइरिबा मयामदु अथिंग लोय लेखरबनिना हाइदि मागी डेमोक्रेटिक राइट्स सिंजी लिसांग सिन कर्टेल तोरगा लाकिबदो अदुना सिंगम मखल की अरोइबा उपाय सिन ममांग थारे इसे अदुसु अमने अदुन मसी इसम तन मथंदा स्पॉन्टेनियस ओने थोरक नते अदुना अदाइदुदा कोई तामनी साइदे हाइबिबा गवर्नेंस सिगा यामना गवर्नेंस करवाइदे लेते लेतबदि नतेबा लेयबा अदु पीपल का मई लेने दे ओके अना कोई सी येंबा यारे सी यस जाजिंगने से थंबीरी मसी लास्ट रिजोर्ट टुनी अदुबु अको है लास्ट रिजोर्ट से ले योबद्रिंगे दा कोई हाना तौरंबा तो डेमोक्रेटिक फॉर्म ऑफ एजिटेशन सिंग स्टेज दा ओइरक्तबनिना मसी कोई हाना चोंगसलगा लास्ट रिजोर्ट लागांदा मसी कदाइ दे लाइन हाकना ट्रस्ट डेफिसिट हाई टाइम से अना गवर्नमेंट कोई गवर्नमेंट अथॉरिटी दा थाजरक्तबनिना ए मार्केट ममांगी दा तोथोजी हाइता बंदा हौरो हाइबी वाखन से लाई हाइबी दुनी दा ओजा वा यस अचौबे शुम लाई अचौबे क्वेश्चन लाई से ट्रस्ट डेफिसिट हौजी अकोई सम हागा कोई प्रशांत की मिसी की मतंग से कोई पोस्टमार्टम तौग्रे एंड जेसन हाई विदिन 48 आवर्स अनाउंस टू बी व्हाटएवर इट इज अमो बोर मदु खंगदबनी है अदो स्टिल अदो होय नुमिनिनी मतुंग मनुंग दा कोई मदु तौगे अनासु हारमी बन हौरमी रैली लामी नुमिनिनी मतम पियु न हाई चीफ मिनिस्टर ना मदु हुइसु केम तौदे अदु नदी मसी लास्ट रिजोल्यूशन चोंगा इबनी ना ट्रस्ट डेफिसिट सिनी अदो ओदा कैदोबो याय गवर्नमेंट सिना दे दोरगे हाय मसे लास्ट रिजोर्ट ओइबसिना हानबा फास्ट रिजोर्ट ता तुम लास्ट रिजोर्ट ओहले तौदबा बन से बन पुनमक तौदबा बन खरदी तौदबा याबा पोने लम लम के ओइबसदी मिहाद मिपुन की मतंग दती मरमदी कोर्ट ऑफ लॉ की आइन की मतंग लौरगा तौबा याबा पोने याबा प्रशांत मिसी अदुगा ओखरुल की पितरंजन की मिसी असी निंथि जना एफआईआर म लौखतना सोमो तौबो रसु कंप्लेंट तौरगबु ओरबसु अदु लौखलेरगा याम फजना पुलिस इन्वेस्टिगेशन चथरबा साइंटिफिक वेदा अदुदगी मरा लेबा मिसिंगजे फागलबा अदुदगी पोस्टमार्टम दरकार लेबा सिंगजे फागलबा अदे मियामना खंगनिंगबनिना चिंगनबा मिसि चिंगनबा मिहाल ओबिये मथंत सिजबनी हाइदना हाइरे थौरी अलग लेरमे प्रशांत दो अदो सिंगजे मैदिगी नहा मन लिलोंग तान चलगा थौरी यालुदुसे करिगिनो सिसिंग नंगाइदे ओइदनको अदो मिगी लमदा चलगा थौरी यालुबा यादे हाइबुदि लेते लमदा मपानदा हॉस्टेल दा लेबसु सेबे यावरी अदुबु चिंगनै हाइदना मयाम म हाइरबनिना मदुगी मरम खलदि लेरम तारे हाइबा अदुरदि हाइरिबा सिंगदो निंथि जनो खोदक्ता साइंटिफिक इन्वेस्टिगेशन म तौदना सिनी आयदना मनात लेबा कोइबा मयाम सि हंगबा खोटपा मयुमदिगे करमाइन थोकी खोकी से इन्वेस्टिगेशन मनुदा लोइन चलेको अदुना चिंगबा यामना प्रॉपर साइंटिफिकल इन्वेस्टिगेशन से
masi tauramagadi adordi adumba victim ki kangbuna JSC against the brutal killing adu da same myam sina mayamda tawdu sorupudi thana da OC da investigating officer da taksin ba ayona tawbidre OC da taksin ba OC na tawbidre mathak thang ba SDPO then SP then DGP ajida akoi ki case lokat pidre adu then adu tawraga High Court of Manipur or concerned criminal court aside to waya ba ado madu chu higher kanda governance se ningthi generally tabanina madu ki function do mong tahan da banina mayam china thaja dadana mob justice ki port da la ya ba ado akoina people da ina ma appeal to janingi di hoi jese LP na toriba manipur pam ki territorial integrity adu da ina manipur sarkar ne pi bang ambana ta ba apa jaba loktho wa je manipur sarkar na repeal to makti ngam da ba adu ma khotpa mayam du da Manipur apum ki oibaduna malajare ko aduna taba misi mina rep tore nupi de janmanghala me adu tore haiba mayam sidi ain gi mateng lawraga adi tolo pidre karmasari ga harona aina je sigi president wen sumayam na hajerimni yaringai tolo phangdabu gumba du de wakal mi pam phamdana seizewalk strike to wimutu da high court ki da nok toro de bi maram karigino soidana pigani maram di ma government employee ne se khangaba tolop tha su phangdre si phajana document leidorimni majida piroi de bi maram leite ba aduda general strike toro ba aduga seize work toro be kana de ba aduna aina thamjari bidi ain gi mateng loraga tawba ya ba singa do madudi mihat mipun ga maril na baditi ain pairi ba singda madugi investigation chathari ba police da aduga home department da aduga marilena akogi hayeng trial akandana court ta haitare aduna singmada taksin mayaya ba aduna tana hector general sai koksil laga adu gi tawba ai marak tam ta adu uza chingin no lak sagi basi uza mani ne budi haibiri adu kogi police department gumba dai di law court gumba da masi ya waya madu ho pukalaga kogi khangni ba demand se phangba yai khana ba yai haise adu people masi tawram da badi natte adu masi gi even thaja bu mangchal isina di police department budi koi dum khang lai masi adum di even judiciary is some sort of adu gumba gi kano sida masi mistrust hai tare go trust deficit is you government khatana tana judiciary so lakpa ya bagi angle le ye ya ba adu amata marak thana amta haija hoge judiciary na ina kanbe go anate ahan ba horak pasidi prima facie level itabra sigi area sidi investigation na tawada ba ai police tawring atani adu police su dum tawring atani adu bas adu mistrust se ko even judiciary system ko laiba jala za for example jeki tamni na hai governance hai se governance deficit adu trust deficit hai se masi governance hai si lo yauri ne se ko judiciary police yaur ka dori ni saka lo yauri institution kudi musi yaur ka doi ne mada ai da ko gi trust ki deficit ma lai do madu mapung oina kana na madu gi daital hum thoke hai du ne ba ko ni zikaner ji aduna hozik lai ba ko gi investigation gi matang du da su ko gi swai sidedi manipur se ko gi bharat pumba gi wena lai state myam ji gi yeng na matam da magi position se khwai makha da lai se charge sitting rate side hekta ko yeng ani indicator mo ore se charge sitting rate sina aduna manipur thoi ba ko IPC gi crime mayam se masigi charge sitting rate si kara wai de legi bu manipur se 9.9% le ba ko gi latest ko information ni ko masi ministry of home na pi ba aduga se yimthang nari ba ko gi mizoram se masi 88.123 so ai de loi leba boys kam kanabiyo adigi se tripura masamak su 88 hele adigi se koi nagaland su 76 78 sigi chang da ayam ba leina ba ngatan india gi wena su average wena yeng matam su masi wang le adu manipur gi charge sitting rate se masi aina khajaba da india da natana prithvi gi wena yeng ba su ain khan da kwai nem ba oram ba su yai prithvi re ko tu budi hoji pogi wena nei nedri ko adu india gi wena di masi lowest rank hai tare position de leire aduna masai sida su mayam da kogi trust ki question se masida ko yeng ko matam da sai sida masigi problem thu is kai gi no hai bisi su sai sida mun nei nei ngai oi re ba aduna masida da kogi se magi investigation da su kogi politicization tor si so aruba mane se matik chaba police officer laita badi nati khara de dum lai koi manipur da khara de dum lai sincere su oi ba hai aduma kari ba khara tau je gen tor matam da mamu da lakadru phone mayam se por aduma khut thaba ngam gadra ba hai api po officer ma cham na khut thaba masigi magi file ji da ige tor ko matam lakadru phone mayam se aduna kogi magi politicization of investigation adi criminalization of politics so mayam si su ko ngai sai hari basis da yauri bane hai the trust deficit governance ki deficit si yauk si lai bane
ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯥꯏꯁꯤꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯌꯦꯁ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯐꯅꯌꯥꯝꯅ ꯃꯔꯝ ꯆꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯁꯤꯅ ꯇꯣꯏꯁꯟꯃꯜꯂꯛꯇꯅ ꯏꯚꯟ ꯃꯔꯝ ꯆꯥꯕ ꯆꯥꯗꯕ ꯑꯅꯤ ꯂꯩ ꯑꯗꯨꯅ ꯆꯥꯗꯕꯁꯤꯁꯨ ꯆꯥꯕꯁꯨ ꯏꯃꯥꯟ ꯃꯥꯟꯅꯔꯛꯄꯗꯧ ꯇꯧꯔꯛꯄ ꯁꯦꯁꯟ ꯑꯩꯈꯣꯏꯒꯤ ꯕꯣꯝꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯏꯃꯥꯟ ꯃꯥꯟꯅꯔꯛꯄꯗꯧ ꯇꯧꯔꯛꯏꯁꯦ ꯑꯗꯩ ꯑꯃꯗ ꯇꯧꯔꯁꯨ ꯏꯃꯥꯟ ꯃꯥꯟꯅꯁꯜꯂꯛꯄꯗꯧ ꯇꯧꯕ ꯑꯗꯨꯅ ꯃꯥꯟꯅꯁꯜꯂꯛꯄ ꯃꯌꯥꯝꯁꯦ ꯑꯣꯏꯁꯜꯂꯒꯗꯤ ꯑꯁꯦꯡꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯈꯪꯗꯣꯛꯄ ꯋꯥꯔꯛꯑꯦ Okay. ꯑꯗꯨꯅꯗꯤ ꯃꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯕ ꯅꯠꯇꯦ ꯇꯧꯔꯤꯕꯅꯤ ꯀꯣꯔꯠ ꯌꯧꯗꯕ ꯅꯠꯇꯦ ꯌꯧꯔꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯅ ꯊꯥꯖꯗꯕ ꯂꯩꯔꯛꯏꯁꯤ ꯃꯔꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯗꯤꯂꯦ ꯇꯧ ꯌꯦꯁ ꯑꯣꯖꯥ ꯆꯤꯡꯅꯅ ꯄꯨꯊꯣꯛꯄꯤꯁꯤ ꯌꯥꯝ ꯐꯖꯩ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖ ꯁꯤꯠ ꯊꯥꯡꯒꯠꯇꯕ ꯆꯥꯔꯖ ꯁꯤꯠ ꯁꯕꯃꯤꯠ ꯇꯧꯗꯕ ꯑꯣꯔ ꯀꯦꯁ ꯆꯥꯔꯖ ꯂꯩꯔꯒꯁꯨ ꯀꯦꯁ ꯂꯣꯏꯁꯤꯟꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯏꯠꯁ ꯑ ꯐꯦꯛಟ್ ꯃꯗꯨ ꯑꯩꯈꯣꯏꯅꯁꯨ ꯊꯦꯡꯅꯖꯩ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯂꯥꯁꯇ ꯌꯦꯁ ꯑꯩꯈꯣꯏꯅ ꯐꯅꯃꯛ ꯅꯩꯅꯗꯅꯁꯨ ꯕꯟ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯌꯦꯡꯂꯨꯔꯒꯗꯤ ꯂꯥꯛꯇꯧ ꯂꯩꯔꯕꯅꯤ ꯃꯅꯤꯄꯨꯔꯗ ꯍꯌꯦꯡꯃꯛꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯀꯟꯕ JCI-LPSꯀꯤ ꯂꯩꯗꯣꯔꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯅꯈꯤꯕꯗꯨꯅꯤ ꯃꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠ ꯐꯅ ꯑꯣꯏꯗꯅꯁꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛ ꯎꯕꯁꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁꯀꯤ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯥꯏꯕꯤꯔꯛꯏ JCI-LPS ꯑꯁꯤꯒꯨꯝꯕ ꯕꯟ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁꯀꯤ ꯁ꯭ꯇꯥꯐꯀꯨꯝꯕꯗꯤ ꯌꯥꯔꯤꯉꯩ ꯑꯄꯟꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯕ ꯔꯤꯀ꯭ꯋꯦꯁ ꯑꯄꯤꯜ ꯐꯥꯎ ꯌꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯗꯤ ꯃꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯕꯟ ꯇꯧꯒꯨꯝꯁꯤ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤna ꯇꯧꯗꯧ ꯂꯩꯔꯕꯅꯤna ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯂꯤꯗꯔꯁꯤꯞ ꯍꯥꯏ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯖꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯃꯥꯌꯣꯟ ꯆꯨꯝꯕꯤ ꯃꯁꯤ ꯏꯋꯥꯠ ꯋꯥꯠꯄꯗꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯣb ꯖꯁꯇꯤꯁ ꯔꯣꯝꯗ ꯍꯦꯛ ꯂꯥꯛꯏꯁꯤ ꯑꯣꯖꯥ ꯀꯔꯤ ꯀꯃꯦꯟ ꯄꯤꯕꯤꯅꯤꯡꯉꯤ ꯀꯔꯤ ꯑꯄꯤꯜ ꯇꯧꯕꯤꯅꯤꯡꯕꯅꯤ ꯃꯆꯦ ꯑꯗꯨ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯞꯁꯤꯁꯨ ꯋꯥꯠꯂꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯅ ꯀꯔꯤ ꯀꯔꯤꯅ ꯕꯟ ꯇꯧꯕꯗ ꯂꯝ ꯂꯝꯒꯤ ꯃꯌꯥꯝꯁꯤꯅꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯅꯤꯗ ꯍꯥꯏꯕ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯉꯥꯎꯕ ꯑꯉꯥꯡꯁꯤꯡ ꯅꯍꯥꯔꯣꯜꯁꯤꯡ ꯊꯛꯄ ꯆꯥꯕ ꯇꯧꯕꯁꯤꯡꯒꯤ ꯃꯐꯝ ꯍꯦꯛ ꯑꯣꯏꯔꯛꯄ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯅꯨꯡꯗꯥꯡꯒꯨꯝꯕꯗꯒ ꯆꯠꯊꯔꯛꯄ ꯕꯟꯁꯤꯗꯤ ꯍꯧꯔꯁꯦꯒ ꯍꯥꯏꯔꯒ ꯀꯥꯕꯨ ꯀꯥꯕꯨ ꯌꯣꯠꯁꯤꯟꯅꯔꯨꯔꯒ ꯇꯧꯕꯁꯤꯁꯨ ꯌꯥꯝ ꯌꯧꯕ ꯑꯗ ꯃꯁꯤ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕꯅꯗꯤ ꯀꯟꯅ ꯍꯥꯏ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯒꯅꯤ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯁꯤꯡꯗꯨꯗ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯇꯧꯕꯁꯤꯗ ꯑꯗꯩ ꯉꯁꯥꯏꯒꯤ ꯈꯟꯅꯕꯗꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯒꯃꯦꯟꯅ ꯅꯤꯡꯊꯤꯖꯅ ꯒꯕꯔꯅꯦꯟꯁ ꯂꯩꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯐꯝꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯨꯞꯃꯦꯟ ꯃꯃꯥꯡꯉꯩꯗ ꯀꯝꯃꯨꯅꯤꯁ ꯄꯥꯔꯇꯤ ꯁꯣꯁꯤꯌꯦꯂꯤꯁ ꯄꯥꯔꯇꯤ ꯂꯥꯏꯁ꯭ꯔꯝ ꯃꯆꯧ ꯑꯗꯨꯒ ꯊꯣꯛꯆꯣꯝꯕꯤꯔ ꯒꯥꯏꯅ ꯂꯩꯕ ꯃꯇꯝꯗ ꯀꯝꯃꯨꯅꯤꯁꯀꯤ ꯔꯦꯂꯤ ꯇꯧꯗꯧꯔꯦ ꯑꯗꯩ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯀꯧꯗꯧꯔꯦ ꯀꯥꯡꯖꯩꯕꯨꯡꯗ ꯒꯥꯏꯅ ꯑꯩꯈꯣꯏ ꯇꯥꯕꯒ ꯆꯠꯂꯦꯕꯀꯣ ꯔꯥꯖꯅꯤꯇꯤ ꯌꯥꯎꯕ ꯌꯥꯎꯗꯕꯒꯤ ꯋꯥ ꯅꯠꯇꯕꯗ ꯁꯣꯁꯤꯌꯦꯂꯤꯁꯀꯤ ꯂꯥꯏꯁ꯭ꯔꯝ ꯃꯆꯧꯅ ꯉꯥꯡꯗꯧꯔꯤ ꯀꯝꯃꯨꯅꯤꯁ ꯃꯔꯨꯑꯣꯏꯅ ꯀꯝꯃꯨꯅꯤꯁ ꯁꯣꯁꯤꯌꯦꯂꯤꯁ ꯑꯁꯤ ꯌꯥꯝ ꯇꯧꯔꯝꯃꯦꯕ ꯃꯤꯌꯥꯝꯅ ꯆꯠꯂꯦꯕ ꯃꯤꯌꯥꯝꯅ ꯆꯠꯂꯦꯕ ꯍꯧꯖꯤꯛꯅ ꯃꯦꯗꯤꯌꯥꯅ ꯆꯠꯂꯦꯕ ꯂꯣꯏꯅ ꯆꯠꯂꯦ ꯍꯧꯖꯤꯛꯇꯤ ꯃꯦꯗꯤꯌꯥꯅꯁꯨ ꯑꯣꯏꯅ ꯆꯠꯄ ꯑꯣꯏꯅ ꯇꯧꯔꯦꯕ ꯑꯗꯨꯒ ꯄꯣꯂꯤꯇꯤꯀꯦꯜ ꯃꯨꯞꯃꯦꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯕ ꯂꯩꯇ꯭ꯔꯤꯕꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯗ ꯍꯪꯕ ꯀꯥꯟꯗ ꯃꯁꯤ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡ ꯂꯩꯕ ꯂꯝꯅꯤꯅ ꯃꯗꯨ ꯃꯈꯣꯏꯗ ꯃꯁꯤꯁꯤ ꯇꯞ ꯇꯞꯅ ꯑꯩ ꯃꯔꯨꯞ A.K. ꯁꯅꯥꯇꯣꯟꯅꯦ ꯍꯥꯏ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯆꯍꯤ 10ꯒ 4-5 10 ꯁꯨꯔꯦ ꯁꯨꯝ ꯇꯞ ꯇꯞꯅ ꯃꯥꯡꯊꯔꯛꯑꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯇꯧꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭लेस ऑफ प्रोटेस्ट ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯩꯁꯥꯝꯄꯥꯠꯀꯤ ꯖꯪꯁꯟ ꯑꯁꯤꯗꯒꯨꯝꯕꯗꯀꯣ ꯄ꯭ꯔꯣꯇꯦꯁ ꯇꯧꯐꯝ ꯑꯃ ꯁꯔꯀꯥꯔꯅ ꯄꯤꯕ ꯍꯥꯏꯗꯤ ꯔꯦꯂꯤ ꯅꯣꯡꯂꯤ ꯇꯧꯕꯗꯨꯅꯒ ꯇꯧꯔꯒ ꯄꯔꯃꯤꯁꯟ ꯂꯧꯔꯒ ꯇꯧꯕ ꯌꯥꯍꯟꯕꯗꯨꯃ ꯌꯥꯔꯦꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯋꯥꯈꯜ ꯃꯤꯐꯝ ꯐꯝꯒꯅꯤ ꯃꯤ 500 ꯑꯃ 700 ꯑꯃ ꯌꯥꯝꯃꯕꯗ 1,000 ꯆꯟꯕ ꯑꯆꯧꯕ ꯖꯒꯥ ꯑꯃ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤ ꯄ꯭ꯔꯣꯇꯦꯁ ꯑꯦꯔꯤꯌꯥ ꯍꯥꯏꯗꯅ ꯊꯝꯃ ꯂꯣꯏꯔꯦꯅꯦ ꯑꯗꯨꯗꯤ ꯑꯦꯅꯤ ꯃꯈꯜ ꯑꯃꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯄꯦꯟꯗꯕ ꯑꯃ ꯂꯩꯕꯗ ꯑꯗꯨꯗꯤ ꯆꯠꯂꯒ ꯂꯥꯎꯔꯅꯤ ꯑꯗꯩ ꯒꯃꯦꯟꯅꯁꯨ ꯄ꯭ꯔꯣꯇꯦꯁ ꯑꯦꯔꯤꯌꯥꯗ ꯉꯁꯤ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ CPIꯒꯤ ꯑꯗꯨ ꯇꯧꯔꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯑꯗꯨ ꯇꯧꯔꯤ ꯑꯗꯒꯤ ꯑꯃꯨꯛꯀꯣꯒꯤ UCMꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯐꯝꯃꯤ ꯑꯗꯩ ꯄ꯭ꯔꯦꯁ ꯃꯌꯥꯝ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟꯒꯤ ꯏꯗꯤꯇꯔꯁ ꯒꯤꯜꯒꯤ ꯄꯦꯟꯗꯕ ꯑꯗꯨ ꯐꯣꯡꯗꯣꯛꯍꯧꯔꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯨ ꯇꯧꯔꯦ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯒꯤ ꯄꯣꯠꯁꯦ ꯗꯦꯜꯂꯤꯗꯒ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯔꯥꯝꯂꯤꯂꯥ ꯃꯩꯗꯥꯟ ꯑꯗꯒꯤ ꯑꯗꯨꯗꯨ ꯖꯟꯇꯔ ꯃꯟꯇꯔ ꯀꯥꯏꯅ ꯂꯩꯔꯤꯁꯦ ꯑꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯃ ꯊꯝꯕꯤꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯅꯤꯅ ꯑꯩꯅ ꯑꯝꯇꯪꯒ ꯍꯥꯏꯖꯍꯧꯒꯦ ꯕꯟꯁꯤ ꯀꯔꯝꯍꯥꯏꯅ ꯊꯤꯡꯒꯗꯒꯦꯗꯤ ꯒꯣꯔꯃꯦꯟꯅꯕꯨ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯐꯠꯇꯕ ꯃꯈꯜꯒꯤ ꯕꯟ ꯍꯥꯏꯗꯤ ꯃꯇꯝ ꯆꯨꯞꯄ ꯏꯟꯗꯤꯐꯤꯅꯤꯠ ꯒꯥꯏꯅ ꯀꯧꯔꯛꯄꯒꯨꯝꯕꯁꯦ ꯏꯀꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯅꯣꯡ ꯐꯥꯗꯣꯛ ꯀꯧꯖꯕ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕꯗ ꯏꯁꯨꯗ ꯌꯦꯡꯉꯒ ꯑꯗꯨꯃꯗꯤ JCI-LPꯒꯨꯝꯕꯅ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯒꯨꯝꯕꯁꯤ ꯂꯩꯄꯥꯛꯀꯤ ꯀꯣꯖꯅꯤꯅ ꯌꯥꯔꯦ ꯑꯗꯨ ꯅꯠꯇꯕ ꯃꯥꯏꯀꯩꯒꯤ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯕꯟ ꯇꯧꯔꯦ ꯃꯇꯝ ꯈꯛꯇꯅ ꯇꯧꯔꯦ ꯑꯗꯒꯤ ꯇꯤꯗꯤꯝ ꯂꯝꯕꯤ ꯃꯇꯝ ꯈꯛꯇꯅ ꯊꯤꯡꯉꯦ ꯑꯗꯩ ꯖꯤꯔꯤ ꯂꯝꯕꯤ ꯃꯇꯝ ꯈꯛꯇꯅ ꯊꯤꯡꯉꯤꯒ ꯍꯥꯏꯕꯁꯤꯒꯨꯝꯕꯁꯤꯗꯤ FIR ꯂꯧꯈꯠꯀꯗꯕꯅꯤ ꯕꯟ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨ ꯐꯥꯒꯗꯕꯅꯤ ꯗꯔꯀꯥꯔ ꯂꯩꯔꯗꯤ NSAꯗ ꯊꯝꯒꯗꯕꯅꯤ ꯁꯔꯀꯥꯔ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯎꯠꯀꯗꯕꯅꯤ ꯃꯇꯥꯡ ꯆꯥꯅ ꯑꯥꯏꯔꯟ ꯍꯦꯟꯁꯤ ꯇꯧꯒꯗꯕꯅꯤ ꯅꯠꯇꯗꯅ ꯑꯁ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯔꯣꯏꯅꯦꯅ ꯍꯥꯏꯔꯒꯗꯤ ꯏꯆꯥꯗꯨꯅ ꯂꯝ ꯍꯦꯜꯂꯕꯅꯦꯗꯅ ꯑꯩꯒꯤ ꯀꯩꯅꯣꯗꯨ
चफू यवान थुगाइरअबा युम मई थागलअदि इसाने तौजबनि काइन तौरुन हाइबि यारोयबा अदुदि आयरन हैंड खर सिनब तारेदना अदु नत्रगदि याहायने तौरदि अखोगी हजिक समना हारदे मणिपुर द गवर्नेंस लेतरे खुंताक लानसेरे जंगल राज ओइरेबा मसे करि तौगदे के इंटेलेक्चुअल सिन खनबा म चंगे याम चुम वाफम नि मसी अखोई लेसांग सिना सुमाइना चथदुना लेरगदि मणिपुर जे कोइना चाखत हन्निंगी हाइना कोइना सकनरिबो सोनरिबो होटनरिबो सी मसी ओना तैना हिट बैक तौर नेगेटिव रोमदा चटखिबा याय हाइबदुनि कोइना चाखथबरमदा लाखिबा याय दुनदि तौगुमसी हाइबमक्ति नते अदुबु वाखन खरा खंदरगा कराददि यारी मखै कोइना कक्थबा यागे मरमदि केरोना ओजाना साइ पुथोपिहिबा असुकी चांगदा मांगी हाइबसी कोइना उतलबनिना कोइना सु उरबनिना मसी लोइनमक असोकपा ngato ओइबनिना यारगदि मसी अतोप ऑप्शन अम ओजान से पीबीरिबा डेमोक्रेटिक ओइबा कोइगे सिरिनगुम्बा दुगुम्बा रैलीगुम्बा तौबा मफम चाबम द मदु तौरगा मफम दु पीबीरगदि हाइबदुनि प्लस अकोइनो द मेंशन यस हाइबि बनसे तंगाई फतना अखोई मनम चाबगी कौब अदु अरगदि मरुन अखोई ऑर्गेनाइज बा अखोई स्टेट लेवल द वाक तौरबिसिन कौरगदि मदुगी डूज इन द डॉन्स है मसी यामना फजना तहोनिंग मदु तौरक्तबसिंगदुसु मदुसु मतम चाना अखोगी मदु पाउ फौन होबा नत्रगदि मदुना फजदबा अखोगी सक्तम अम ओहलक्तना इहोदु याम साथीना मसक्ति हेले अदुना डूज इन द डॉन्स मरम द कोई एसेंशियल सर्विस सिंग दिलो हाइ बन सिंग द अखोगी कोमथोकनिना अदु एसेंशियल सर्विस मणिपुर क्या लाई थबक मसिदा मरी लेनरिबा कोई डिपार्टमेंट तौरिबा म्यूजिक क्या गेम इन टर्म्स ऑफ थाउजेंड्स ने हारिबसे कोई लंबी थोड़ी प्रॉब्लम लेदुरी ने सप्लीमेंट तेना अखोगे बन तौबिरिबसिंग अखोना जैसे आरपी दसु अपील अमा तौजनिंगी अखोगे अनाबगा मरी लेनबसिंग डॉक्टर अदुगा नर्स अदिगी अनाबो पुथोक पुछिन तौबा प्रेस मेडिकल प्रेस अदिगी अते एसेंशियल कमोडिटी सिंगी पोबो खोटपा अचिन चिंगबा मैमसे मसीदी तसेंग कोमथोक पियु मोइना कोमथोक कनी हाइबसु ताई अदुबु मरक्ता पाउ फाउनददना लम वॉलंटियर सिंगना हेंजिनना तौसलुबो खोटपा यावे अदु खुदक्ता पाउ फाउनरगा मदु तौगनु हाइबा अदुना सिंगमा सिंगसिदी तौहनिंगी सो दैट डेमोक्रेटिकली तथिनबदु याननाबा कोई अचुंबा कईगुम्बा मगी तालिबा कोई इहौ सेसदा कनागुम्बा वाखन खंथबा खतंग वाटपा खरना खतंग हेक कोई हेंजनबा मतमदा मदु कोई इहौ अदु कोई मसक थिहनबो ओहेलि हाबदुना दुन यारगदि बन तौगुमसी हाबमक नत्रगसु यारगदि कोइना बन सपोर्ट तौदुरिबा कोइना खरिगरदि कोई वाखन तंग खंदमिनसी स्पेशली कोई एसेंशियल सर्विस हन लैरिबो जान होजि पनबि खरदुदि यारि मखैदि मदुदि अपन पीबीगनु हाबा अपील दुनि कोइ ngasi थमजनिंग सी याम नुवाइजे असि ओजा चिंगलेन मस्ना मदि ओजा मनि लेंसन बेक्तना सिगुम्बा यामना इंपोर्टेंट ऑफ इशू हाइ तारे होजि होजि मक थेगनरिबा कोइ इशू अमदा यामना मरिक चुम वाखल लोन मदि आइडिया सजेशन पीबी मगि दमते इम्पैक्टिव माइ केदिगी ओजानिबु अमुकना खुरुमजरी लेना मता अस्वान मनु हुन्ना ngasi gi ओनदि लोसिन जबग लोनना येंबिरो पुनु मक्तगी काइननबा याथंगनि जरी थैंक यू